MS TV miing tabiruisingbu ahamba maktada numatheng kuni soina taran oksari maraki pau miyamda pizari lamdam asida thokliba wathoga sigi wat matangda yengsinba lakhiba Congress ki lujingba Rahul Gandhi ngasi ayu Imphal thadokre nongmagi oiba khongchata ngarang lakhiba Rahul Gandhi na Manipur gi Jiribam Churachandpur amadi Bisnupur district ki tungan mafam sing chatna miyang unaki amadi Manipur gi governor gasu unaduna wathoga sigi warashin prokna bagi matangda wari sanaki masigi matunda Congress babanda paumisinga unaduna mahangna Manipur lakpagi matangda wafam kaya thamlamki mahanga thamlama wafam singi manungda India gi Prime Minister Manipur da nongmanini da orbasu lakna machet ani thona kairaba lamdam masigi praja miyam gi pendaba sing tabinaba phongdok lambada natana lengang na hojik oriba pibam masi fagalakle haina phongdok labasu ground reality dadi fagalpagi maram mami taramde lonena thokliba watho asna lamdam asigi miyam pumnama kham thengna awaba ma mayoknari haiba khangi maram asna awaba singa si koknana balamdam astan athubada santi hanjilaknaba hotnaba tangai fade hingsha amadi yengthinabana santi laknabagi lambi ama leitabana miyamna ichilinaw amugom khanbaga lonena nungsinabagi lambi ama sagatuna santi laknanaba miyamna khanduna wari Sanaduna loishina bahona minasi masida Congress Party na santi lakna bahona bada angamba thakta mateng tamnana ba matam chupada lei phongdok lamki amadi mahangna lakliba si lamdam masigi miyamgi imum amagom amadi ichil inaw amagom awaba taraba praja singi pendaba adu taba lakpaga loina santi laknana bani khongset asi politicalize tamnana ba lakpanate India government amadi masana leba nungshiba singni haina khanjariba singna India gi fajaraba state ama oiriba Manipur da lakna lamdam masigi miyamgi pukningi wa tabinaba lakpiyu amadi santi hanjilakna ba honabiyu haina su thamlamki bani Congress Party na Manipur amadi India si Indian National Natabasingbo pusilaklaga citizenship pishinduna makogi vote bank ama oina bahona bada dharmashala ama oina bahonari masimangna Myanmar nationalist sing Manipur kaushilaga Indian citizen oina lehanliba amadi su agreement sign termliba Manipur thukai pamba singna ngarang Rahul Gandhi na Manipur da lakpa matamda ITLF ki maikidagi memorandum ama pishinba aduda Congress Party ki manifesto da pankibo wafam sing thabak ton thokpiu hariba si lamdam masigi laik laisu haidaba oza singna hanagum miyamda artha handoklaga khanghanbiru haina Manipur lenga ki KFN amadi PD Minister Laisangthem Susindro yaimana phongdokre election mamang da phongkiba Congress ki manifesto gi wafam thabak ton thokpiu haina ITLF na opposition gi lucingba Rahul Gandhi da pishinkiba memorandum aduga mailenena Kurai leba mahaki yumda pangthokpa paugi mifam amada mahakna hai Manipur miyambo mapanda lana chathankiba miyoi singi manungda Rahul Gandhi su amani Congress Party ki manifesto da yaukiba Manipur thugaibagi wafam adu ITLF na thabakta onthoknaba demand torokliba asi Congress na Manipur thugairoi haigadawribra Manipur da thokliba irang asi loishinduna mahausagi punsida hanjilakna bahaiduna lenga asina tapna irang lakshilaga santi hanjilakpa hawraklaba matam asida kukidana ama hai maitaidana ama hai toraka Congress na santi hanjilaktana bahonari Party asigi mihun oina MP ani chatliba amadi makhoibu sawgatliba miyamsu Manipur thugaigi haina irang hawrakliba kuki singa chatminabani haibada haimanba thokloi election mamangda Congress ki manifesto da pankiba political settlement gi matangda wa nganglubada aranba tahankiba adu ngarang ITLF na Congress Rahul Gandhi da pishinkiba ITLF ki memorandum da su Manipur thugaina wafam mayak sengna pali masisu akhang hai laik haibo oza singna hanagumna miyamda arthan dotuna athuba matamda sengdokpiyu Manipur gi mapangi lalhobaga Congress na palngai matamdagi hauduna karigi su Taunarambano FMR sahi kaya chatna handuna Manipur asi Congress ki vote bank oina dharmasala onthokna thamlambani Madu pumbalenga asna lauthokle masida sunatna Manipur yelohumi kandaba yadi haidna NRC mapung fana chathanaba akanba mawongda honariba si Congress na ngamgadaba oirapadi Manipur da NRC chatna hangani haina miyam khangna phongna lawbiu Manipur da indigenous people nataba singi mafam laite lehandanaba su honagani haina mahangna makhata ki Paumi singi wahangi pa kumpirna mahakna Manipur lenga ki oinadi kokil larhalup singa chatnariba suda Manipur gi mapangi oiriba larhalup anidagi Manipur lenga asna su withdraw tawkre makhata badi center na tarokadabni phongdokhi Kuki yadu Manipur thuaigadabne haiba kamlu kuki the indigenous people mayam yauri hanadi lemina ko mayam yauri makhoi dubu nate
ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯃꯈꯣꯏꯗꯨꯕꯨ ꯅꯠꯇꯦ ꯃꯈꯣꯏ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯒꯗꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏꯗꯣ ꯃꯗꯨꯒ ꯍꯥꯏꯔꯤꯕ आउटरगी एमपी इनरगी एमपी चटमीनरगा मणिपुर थुगाइनना कांग्रेस की राहुल गांधी ने मणिपुर लागा मणिपुर असिबु मियामदा लुकमाइद हापगा योलगा मखोई भोट की बैंक ओइनबा मसुम इलेक्शन की प्रोपेगेंडा तौनो होनबनी राहुल गांधी ने मणिपुर पीस थुगाइनना होनै हाइबो पोसे मसी चांदम गलोइना खुदम चांदम लोइना कोइद लई हाइबो वखमसे आई मया मखमदा ए थमजरी स्टेट असिदा थोकलिबा इरंग लाक्सिनबा सेक्युरिटीना लौखलकपा थौरांगी सरुक अमा ओइना ngasi combined force kangbu amana koki militant ahum khulai gal konena fare koki militant ahum ado ngasi ayu angan bapong mari makhairom tabada state force amadi central force ki kangbu amana kangpopi district ki new kaithel mami police station gi manung chenba hengjol village ta combined operation chathabada fagat pangam ki bani crpf ki 32 69 86 109 143 GCQAT battalion Assam Rifles amadi state force ki kangbu na tathakiba operation atuda koki militant ahum dagi AK series ahum so fagat ki madugi makathakta bulletproof jacket nongmai maru mobile phone amadi se chang yauna atei polam khara so phangki hairi combined force na operation changsin bada koki khulai paibani chingnaba singnasu nongmai kapsilakpagi thodok leiki hairi adubo nakal ani gi marakta khut thokna khibra haibagi paudi phangba ngamdri amoromda koki nupi singna combined force na operation chathabada thingduna fagat kiba khutlai pithokna ba irang horakpada security force na tear gas cell kap na tan khai khre security ki action da koki nupi ahom rom asopan nangki panba yabadi ngarang congress leader Rahul Gandhi ki ujeri bang khongsat ki mangoinana koki militant singna state force ta landara khraba matong koki militant anishu yamlaba khulai singa konana phagat palai khrabani Dhanamanjuri University ke full time BC registrar amadi controller na chingba university asiki thabak tawgada hapkadabani amadi haidokna laribe exam haido haina DMU gi mahairoi singna khothang chara henbagi khongjang changsin ba haukre ngasi thamoibani DMU gate mamangda university asigi PG UG amadi PhD mahairoi singna chathkiba khongjang adugi matangda Dhanamanjuri University student union gi president Irom Dimochan hai Dhanamanjuri University ki oina regular oibe staff hapkadabani haidokna lariba exam gi fall haidokadabani haina mahairoi singna mamang thakta handin handina tawkiba demand adubo ngasi phawba thabakta onthok piraktabana maram oiraga union asina khuthang chara henbagi khongjang changsilagani haina lakthokibagi matung ina ngasi dagi hoduna khongjang changsilakpani mahangna makha taraduna hai changchiriba khongjang asi balance ki oba khongjang nate peace oina changsinba khongjang amakhakni masida khongjang houdingi mamangda RAF singna mangjongna lakna university manungda leisinbagi thawong asi yaningde university asi mangnomda changsilakadra hairaga maningnomda sum halakpagi phibam amada lakle masina mahairoi singi punsi asi khangu thakta manghangadorabra haibagi chingnaba leire UG satra singi oina tharaba matungda Manipur University amadi atopa university singda tamnaba registration thaunarabani adubo exam gi mark sheet pithoktabana maram oiraga mahairoi singi kokta khot hapnare masigi data si kanana pugodoribano university asida examination changnaina tawdabaga mari lenana mahairoi singna BC amadi registrar Sindo haina mailinaba department amadi lengakta takshinduna laklabasu khangsinadana leiri memorandum kaya ama pisin khrabasu thabakta onthokpidana leiri masina mahairoi singi punsida awaba kaya ama pire BC amadi registrar na mathau ningthina tawdabana DMU asi mapu pandaba university ama oire mahairoi singi punsi kanbana maru oina lawduna changsilba khongjang asi mailinaba singna thabakta onthoraktriba phawba makhatana dumak changsinkigani phongloki ngasi changchiliba khongjang aduda Tikagidama University Chelaibigano Matik Chadab Mathau Masak Khangdaba BC Registrar Chindokpiu UG Amadi PG gi haidotna leribe exam haido DMU gi sata singi maraiba kallu asawasang kharagi nungainaba University Chelaigano BC Amadi Registrar na University bu muthatna bahona bigano atubada regular oiba BC Registrar Amadi Controller Hapidna Mahiroki Punsi Kanbiu haiba placard kaya padna kholaw kya su lawki Mahairoi singna changsilliba khongjang asida pamdaba thawdosing tholakdana ba mafam aduda masing yamlaba RAF yauna state force state police kaya university asi campus manung amadi akobi chaithokna thamduna ngakseli additional charge when sinaraga when sangba kan university sa labni na adudagi horoga ngasi chhatri sing sumaina squaba dong chimse ta bani hasageba
hapti ko wa ko gidi sa to si pun bagi wa na sumai na sarai je amsara kani ha sumai IPSAC Naipakna Mau Imphal Market Coordination Committee amadi Directorate of Environment and Climate Change ka khosemnadna Mau Imphal Market Kabo lekaida numit ni chut tatharapa lunan bi campaign ngasi losin kre losin bagi tharama duda Directorate of Environment and Climate Change ki Director T Braja Kumar na athoiba mithung Department ke Program Officer Kainamai Mau Market Vegetable Vendors Association ki President Kapini amadi IPSA ki President Maibam Bisesona President Member oina saruk yaki Tharonggi saruk ama oina Department ki maikidagi Plastic Bottle Bank ani phamadu da kaithel phamli basingda khosina ki bagalena mathau taba dustbin singsu athuba matamda khosina rakani haiki kaithel haibasi tourist spot amani maramadna maphamadu bo luna na thamba haibasi yamna mathau tai malengmi chakholakbagi iruina ainga sagi khal asisu nomoi kaisirakli Masi mioi bai khoi na cheksina yengsin baka lolena pumna makna masidagi kharadang waribasu ngakthok na bahon na bahai basi ekoi pumna maki thodang ni khana lu nan ba madi wakhal tamina bachangi potpham phamni basing pot leiba lakli basingna amot akai sing pham chana loisin bagi hainabi thamna ba apel tawki amadi kaithel asibu orekna bahon na bada chawba thodang lobiriba lupsing busu thakat phongdoki amarom da ipsana kanglei pakki maiki dagi so kaithel asi luna na thamna bahona bada angam bathodang loguni haibo aphamchul lupki General Secretary N Chana Zawuna phongdoki lakna nala de lakra phai sing saudi yamna mangi achowa se he ma yam sauna phai u phangi da purenda mayang am palang semam ni khaling kai phai sing saumai mo jo me do ne phai environment am pe help ni masi topina na bi mayam da phai deri Akhil Bharatiya Vidyarthi Parishad Manipur Kaksing District na Laisang Team Amu Meritorious Students Award Committee Kaksinga Punna Kusamdadna National Students Day gi tharam pangthok pagalunena Kaksing District ki mithoi mihelaba mahairosinda manapi bagi tharam ama pangthokre Kaksing Phoksu Balaikai da leiba Library and Information Center Kaksing Mipunsang da pangthok pa tharam aduda Naurem Nabachanda Director Bubon Technical and Skill Development na thoiba mithung Naurem Amuyema President Laisang Team Amu Meritorious Students Award Committee Kakchingna Tharamapu amasung Naurem Munal Maitei Assistant Conservator of Forest Chandel amadi Dr. Thiam David NIT Manipuri Associate Professor su oriba duga ABBP Northeast Council ki Special Invitee anina khanaba mithung sing oina saruk yaki ngasi ki tharam aduda Akhil Bharatiya Vidyarthi Parishad ABBP lingkhat khiba amasung ngasi phawbada ABBP na mahairoi kunai gi damak lorokliba thaudangi matangda amadi Laisang Them amuna imalebak Manipur gi damak British ka Sona kiba kumjali singa mga chani parmar futara mathoida kakchingi machin manau chingi lanpamda thawai kat kiba kayabu ngasigi miyol singna ningsing bagi mathau taba singi matangda wangang ki ngasigi National Students Day tharama adugi saruk ama oina bosem kosim amadi CBSE na lawba class 10 amadi 12 ki examination da kakchin district ki oina chada marifu amasung marifu gi mathakta fangduna mai paklakraba mahairoi chahoma panda Laisang Them amu Meritorious Award singsu khosinaki Saukhat Thaurang Lop Nambol Awangna Nambol Awang de leiba chatliba chahi sida pangthokiba class 10 amadi 12 ta ma wangna pass tawrakraba amadi Manipur University na loba BA Mathematics Honors 6th semester exam da second position holder oiraklabi Moirang Them Sunalima apokpa Siama amadi Mem Sanabu Nambol Awang Community Hall da ngarang numidang pangthokpa Tharamda taramna okre mahari okpagi tharamda Chaukhat Thaurang Lop Nambol Awangi President Chingakam Ragumani Advisor Sanjembam Ipomcha Dr. Konsam Khelendro Bishnupur District Veterinary Hospital gi MO Dr. Laisram Arjuna toibe mitunglan singoina saruk yaki tharamaduda BA Mathematics Honors second position holder Sunalema yauna class 10 number 12 ta ma wangna phonglaba mahairosinda silgi mana amadi khudol pot sing pidna taramna okhi bagalonena puning thawatna chaklen chaminaki Ngasisu JSC against the brutal killing of Soibum Sarat Singhi Midyang Makhada Kadam Tala Community Hall da Kadam Tala Kunjabon amadi Lamlen Khungi Lekai Mera Baibi Ima Singna Wakan Pampam Kre Wakan Pamado Lekhidrabagi Mpham da Ikai Khumnaba Utpoina Mit Amatomina Lepna Awa Phungdoki JSC ga Manipur lenga kayana ki wa pambunga si phauba thabak oina toroktabagi mayokta JSC na June gi tang
कुंतयतगी जिरीबामदा लेबा लेकाय खुदिंगदा डेमोक्रेटिक ओइबा मोंगदा वकनफम फमदुना लाखिबा सिगी मनung चना ngasi dibonggi imasingna वकनफम asi famkibani वकनफम asida soibam Sarat Kumargi mihatpa khudakta fagadabani yelhongmi singda singnarakpa lemna tharoi narco terrorist marufang na mutatgadabani koki refugees sing Manipurda leiba yaroi Manipur gi saktam kaiba yaroi Manipuri mana yaifure haiba kolau kyasu laudna वकनफम asi famki वकनफम असि सरुक याकिबी मेरा पाइबी कदम तलागी प्रेसिडेंट ओइनाम ओंबी प्रियोबला देवी ना हाइकिबादा ngasi मेरा पाइबी सिंगना वकनफम फमबगी मरमदी सोइबम सरत कुमारगी मिहाता चेनबा मियोय अदुना रेंगा का यानखिबगी मतुंग इन्ना सयोल अनि फावदा फादना आइन गे ओइबा चेराक पीगनी हाइदुना यानखिबा दु थबक ओइना पांगथोक पेरक्तबदगी वकनफम मसिंग असि फाव पांगथोकना लाकपनी अथुब मतमदा जेएससी का लेंगा का यानखिबा वारेप अदु थबक ओइना तौबियु अदुगा जेएससी ना चंगसिलकपा खोंजंग कयादगिसु कयादसु एखोय मेरा इमासिंगसु सकोटकनी हाइना फोंदोकी अमदुना स्टेट गवर्नमेंट ना अमदी मणिपुर गवर्नमेंट ना एखोय गी लेइबा सेंट्रल गवर्नमेंट ना चिंबा अथुबा मतमदा मसी पुथोकपिरबा होनाबियु करिगुमदा पुथोकपिरबदी एखोय जिरिबान सिदा लेइबा जेएससी सीएसओ मैरा पाइबी लोना ना लेइबा खुंजा खुदिमक्ता लेइबा एखोयगी प्रजासिंगना मसिदगी अहे अकनबा खुंजंग चंजलकनी हाबसे काबीदबा फई मरकी पाउ पिजबा मता से लोसिंजरी मी इंग ताबिले बसिंगबु खुरुमजरी।